Online Manipuri Uki Pao Miyeng Tabiro Pumna Putoi Lashramna Kurumjari Ahanbada Oiba Pao Kuki na Fajinduna Tamluraba Oinam Toitoi Amadi Tokjom Toitoiba Makoi Aning Asi Ayukpung Manga Tarakpa Duaida Tadora Cray Ukrugil Tadokta Lakidraba Amadi Aso Open Nankraba Mui Singi Imungda ex Gracia Amadi Financial Assistant Piragani Laibak Thiba Todo Ama Oina Ukrul Districta Lamgi Wahaudagi Katna Jainaba Tokiba Aduda Civilian Ani Amadi Manipur Rifle MR Ama Yauna Puna Mui Ohum Lakidaba Amadi Mui Kaya Amana So Open Nankiba Adugi Matangda Chief Minister na Nungaitaba Fongdorakli Katna Jainaba Todo Asibu Lakshin Naba Security Maikai Dagi Section Tarang Lokot Kibagaloinana Aso Open Nankraba Amadi Lakidraba Mui Singi Imung Manungda Sarkargi Maikai Dagi Financial Assistant Amadi ex Gracia Piragani Haina Home Department Dagi Tadorok Pachero Amana Kangalakli Makatarakpa Deresi Hiai Kuma News Tagila Kucharake Rims Road ta gas chingthokpa lakpa thabak suba mioi ani West Tanki manungda Fajinkhiba lekai miyam amadi fire service laktuna lokhatkre adum oinamak makhoi animak aruba fibamda leire makatarakpa update ta Meitei Naha ani fajinduna thamlaga leiba amasung miyam manggadaba demand tawrakpada piba yaroi nando Amugogi President PH Nando Luwang na haikre Meitei Naha anibu khulai paiba Kuki jo singna fajinduna thamlaga leiba amasung miyam manggadaba makhal amatagi demand tawrakpada piba yaroi Wafam ase haukiba 2023 gi May 3 dagi khulai paiba Kuki singna Meitei miyamda lan chathaduna Manipur machetana thugaina ba honarakpada Manipur kaiba yaroi haina thawaina pontha pikraba Meitei athaubi singi mafamda langban haisoi tambagi thorom asi apunba Lilong Chajing Mera Paibi Lup na Sinduna Chajing Pukri Achobada Pangthokhiba thoramda Nandona Phongdokhibani Mahakna makha taraduna Kulai Paiba Kuki Jona Fajinduna thamliba Naha ani asi karigumba fatanungda thoklabadi Central Lengangna madugi teksak pugadabani haiki UMO gi President Sorojini na Phongdokhibada Meitei Micham Naha ani Kuki Kulai Paiba singna fajilaga Haujik phawa thamliba asi terrorist ki thawongni hiram asida Centerna choba thodang lauduna Amasung Manipur Lengangna su hotnaduna Naha ani asi tekta kaidana thadoknaba honagadabani haiki Makha tarakpa update ta Fajinduna thamliba Naha ani thiri center ga pau phongnari hairaga yagadra makhoibu thiri haibagi asengba khudam changdam leibak miyamda khangalu Kokomi Women Wing Haukiba September 13 ta army gi recruitment yawba Naha ahum lambi lana chalubadagi Naha ani fajilaga Naha ama thadoraklaga Lehauriba Fajinduna thamliba Naha anibu Kuki militant singi apamba kharaga mantingnabagi thabak chathariba asi Michamda toroidaba thawongni masi condemn tawi Athuba matamda Fajinduna thamliba Naha ani tekta kaidana thadorakadabani haina Kokomi Women Wing office ta paugi mifam ama pangthoktuna Kokomi Women Wing gi assistant coordinator gi thau puribi RK Tharaksna na phongdokre mahangna paumi singda makhata na phongdokhibadi chahi amaga tha taruk hena Manipurda tumba chawa khangdana awaba kaya khangduna lagli masigi mathakta drone bombing torokpa adu natana missile rocket kapsenduna attack torokpa amadi afawa khutsu kulai kaya sizinaduna micham miyamda onnaiba chatharagli Masida India gi Union Home Minister Manipur gi Security Advisor DGP amadi Chief Minister faubana miyam gi awaba kongnaba kariguma khongthang amata lokhot piraktaba haibasi aikhoi yamna nungaite cheirak asida Fajinduna thamliba Naha anina social media da thoraktuna Chief Minister da Pabung Biren aikhoi gi thawai kanbiu haiba wafam hairakpada mama oibi thawai panba lamdam asigi mioi singda karamna khangba ngamgadawribano achoba jiba singna macha sing tuhat piba Tawhaidraba thabak kaya chatharakpa sida state lengak amadi center lengak na tumina leishinba asi yamna pende thawbalgi miyamna numit nini humni gi manungda thadok pirau haiduna khongjang changsilakpa mama oibi singna kap lauduna sarkarna lofam thokpa thodang lobiu haibadu tabide haujik phawba sarkarna kari thodang kari lokhat piri angang ani adu thiri center ga pau faungnari haibasina yagadra thiba tarabadi minute manga gi manungda angang ani gi thibiduna mama mapa oibasingda Khusin naba ngamgadabani haiki mahangna makhata na phongdokhibadi mioibagi thawai kanba haibasi lengaki mathawni sarkarna kanna honari haibasi mayek sengna khanganbiu haujik phawbagi oinadi sarkarna angang ani asi fangnaba hotnabada lokaliba thabaksing adu uba fangjade aduna Kokomi gi mama oibi singsu khangduna leiba ngamdre Thawbal district gi mama oibi singi awaba mikap mirau khol yengba ngamdre Fajinduna leiriba Naha ani Chief Minister na kanbiu haiduna kap lauduna haijaba kaya taru urubada thamoi aduki matik sokle maram aduna Union Home Minister Manipur gi Security Advisor DGP amadi Chief Minister na ngasi numit nini humni asigi manungda Fajinduna thamkriba Naha ani asi mama oibi singi mafamda tekta kaidana khusinnabiu karigumba hairiba matam asigi manungda khusinnaba ngamdrabadi Manipur miyamna akanba ihau khongjang changsilakpada kari oigani haibadu Manipur lengangna khangbiu haiki